Lawirasi ngasigi Phungga Wari Angakpi Keinya. Khungrang amada Rame kauba maran mathum yamna paiba lalonba nupa ama leirami. Mahaki macha nupa golfe mahakna ahal oisilaklaba matamda pokhibani. Mahakna magi macha nupagi haithoi singthoiraba kaina ama thiba famlammi. Anakpadagi amasung arapadagi miyoi kaya marumsu machanupi pige harami amasung mamaithangda yamna khana nainaraba amadi thi khotlaba tungda seti kaubi lesabi ama khalami. Nongmadi ahal oiraba nupasina mamong nupi adugi lausingdu kayam leibagi haiduna changingningduna hanglami. Ibema nahak nakhoigi luhongbada aihakna sen kaya yamna tinglamgadage haibadu chaurakna haiba ngambra. Mikup ama phau khanthaba tawdana nubi machaduna paukhum pirami. Mahi maromgi namas ani. Namas ama haibadi chaurakna keji amagi tangkhaini adu khaktani. Asigumba budi yaudabagi paukhum asida makuboktu sauningba ama foklami amasung hairami. Aihakna luhongba aduda paisa kayam tingki haibasi loina khanglabasida nangna aihakna supna tangi seng namas anikak tingi haibasi karigino. Nangi wangangsinadi nangse aingonda karimata mateng oiroidori. Isanupa golfegidamak atopa nupi ama thibana farani. Yamna thunamak Ramena mahaki mamong nupidu mama mapagi mayumda thinnanaba thaurang torami. Golfedu mahaki mapabu singanaba thongna leiramde amasung karisu yetana ahanduna haibadu ilami. Setisu adu mangai. Ngahak leiraga makoina asiba puba kangbu amaga thengnarami. Siribasibu amakhakrara natraga chamara. Setina asibagi chatliba misingdu tanaba hauna hairami. Asigumba mathak makha onaba wangangsida nungsa thiraba Ramedu asiba chatliba misingdubu ingthanaba amasung khana zaina thokadabadu nemthanaba honabada warami. Toigumsung aduna suloidri khara khajikmuk chatlaga lawlok patinba mi kangbu ama thengnarami. Setina lawlokpa nupa amakhaktada hanglami. Nangisibu hantak chahigi mahi marong lokpa soidrabra natraga hakungira. Magi wahangsida Ramedu amuk henna chamamnarami. Sauraba Ramena masigi apangbi nupisina ngaihak leitana wathok ohengadori haiduda khalambadu chumlami. Setina ahaldu mahaki lausingda kire amasung khongthang tapthahore haina khalami. Toigumsung mahakpu ahal aduna irap lapna leihaude haibadudi cheksinna yengduna chatlami. Numidang wairam oisilaklabada makhoi lambi mapanda leiba mithungsung amada thunglami amasung nongma leinaba lepnarami. Ramedi magi hainabinina mathangi ayukta kharanganna hogatlami aduga chatnaba sem sarami. Adubu setina mafam aduda leiramdabaduda ngaklami. Majanupana mahakpu kadai chakrabano haiduna mithungsangdugi akoibada chatuni yenglubada golfena mahakpu manak aduaida hoba khongdang amagi makhongda thengnarami. Use amakha khongdangdugi masadagi khonglami aduga setina usikduna hairibadu karino khangnaba mana chapyungna mafamduda leptuna leirami. Thunamak mahakna komdudagi phaugi patra ama pukhatlami amasung madugi manungda makhuttu humjillaga yamna mamal yamlaba sana lupana pikthanna yauraba sanagi ufu ama futhoklami. Ngaihak leiraga setina khanghaudana sayama pairami amasung mathum marang hauna manaki leivaktu tauba horakpadu ubada mapa majadu fakhatlami. Hairiba thaudoksina thokibasingdubu honghalami amasung haujiktada ahaldu setise achamba nupi ama natte haiba khangladuna Ramena mamong nupibu mayumda amuk hannaba hairabi. Makhoi ahumna mayumda amuk halakpada Ramena hana mamong nupida mahakna taurakpa lamthumdugi angakpadu sandokna taknaba hairami. Madudi isam sambani setina kumlami.
ꯈꯣꯡꯅꯥꯡꯗꯨꯒꯤ ꯃꯇꯣꯟꯗ ꯇꯣꯡꯂꯤꯕ ꯎꯆꯦꯛꯇꯨꯅ ꯎꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯥꯗ ꯂꯣꯠꯂꯤꯕ ꯄꯥꯇ꯭ꯔꯗꯨꯗ ꯌꯥꯎꯕ ꯆꯦꯡꯗꯨ ꯃꯉꯣꯟꯗ ꯄꯤꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯇꯦꯡꯊꯥꯕꯅꯤ꯫ ꯑꯗꯨꯒ ꯎꯆꯦꯛꯇꯨꯅ ꯄꯥꯇ꯭ꯔꯗꯨꯗ ꯌꯥꯎꯔꯤꯕ ꯂꯟ-ꯊꯨꯝꯗꯨꯕꯨꯁꯨ ꯀꯅꯥꯃꯠꯇ ꯈꯪꯗꯦ ꯍꯥꯏꯕꯅꯤ꯫ ꯎꯆꯦꯛꯇꯨꯒꯤ ꯄꯥꯎꯇꯥꯛꯇꯨꯅ ꯑꯩꯅ ꯄꯥꯡꯊꯣꯛꯄꯗꯅꯤ꯫ ꯃꯥꯒꯤ ꯃꯕꯧ ꯅꯨꯄꯤꯅ ꯎꯆꯦꯛꯀꯤ ꯃꯔꯣꯟ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯔꯥꯃꯦꯗꯨ ꯑꯉꯛꯄꯅ ꯊꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯪꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯕꯅ ꯍꯦꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯃꯃꯧ ꯅꯨꯄꯤꯗ ꯅꯍꯥꯛꯅ ꯍꯥꯟꯅ ꯉꯥꯡꯈꯤꯕꯁꯤꯡꯗꯨ ꯑꯉꯛꯄꯗꯨ ꯐꯣꯡꯗꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯋꯥꯍꯪꯗꯤ ꯀꯔꯤꯒꯤꯗꯃꯛ ꯅꯪꯅ ꯃꯈꯣꯏꯅ ꯄꯨꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕ ꯅꯍꯥꯛꯅ ꯇꯁꯦꯡꯅ ꯈꯪꯂꯕꯃꯛꯇꯗ ꯑꯁꯤꯕ ꯆꯠꯄ ꯀꯥꯡꯕꯨꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯄꯤꯔꯨꯔꯤꯕꯅꯣ? ꯁꯦꯇꯤꯅ ꯈꯨꯝꯂꯝꯃꯤ, ꯁꯤꯔꯤꯕ ꯃꯤꯗꯨ ꯀꯌꯥ ꯌꯥꯝꯅ ꯀꯠꯊꯣꯛꯄ ꯉꯝꯕꯅꯣ ꯍꯥꯏꯕꯗꯨꯗ ꯃꯈꯥ ꯄꯣꯜꯂꯒ ꯑꯁꯤꯕ ꯑꯃꯅ 100 ꯑꯣꯏꯕ ꯌꯥꯏ꯫ ꯅꯥꯀꯜ ꯑꯃꯗꯅ ꯂꯥꯏꯅꯤꯡꯗꯕ 100 ꯁꯤꯕꯗꯨꯗꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤꯗ ꯈꯦꯠꯅꯕ ꯂꯩꯔꯝꯂꯣꯏ꯫ ꯃꯥꯒꯤꯗꯨ ꯃꯊꯟꯇ ꯁꯤꯕ ꯑꯣꯏꯔꯕꯗꯤ ꯃꯤꯗꯨ ꯃꯤ ꯅꯠꯇ꯭ꯔꯦ꯫ ꯑꯍꯜꯗꯨ ꯃꯈꯥ ꯇꯥꯅ ꯈꯪꯅꯤꯡꯂꯗꯨꯅ ꯑꯇꯣꯞꯄ ꯑꯃꯁꯨ ꯍꯀꯨꯝꯒꯤ ꯃꯍꯩ ꯂꯣꯛꯄ ꯅꯠꯇꯦ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯂꯕꯁꯨ ꯀꯔꯤꯒꯤꯗꯃꯛ ꯅꯍꯥꯛꯅ ꯂꯧꯂꯣꯛꯄꯁꯤꯡꯗꯨꯕꯨ ꯅꯍꯥꯛꯀꯤ ꯆꯃꯝꯅꯔꯕ ꯋꯥꯍꯩꯁꯤꯡꯅ ꯁꯥꯎꯍꯜꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗ ꯁꯦꯇꯤꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯗꯤ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯨ ꯁꯦꯜ ꯇꯣꯟꯗꯦ ꯍꯥꯏꯕ ꯈꯪꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯊꯧꯑꯣꯡꯅꯤ꯫ ꯍꯀꯨꯝꯒꯤ ꯑꯇꯣꯟꯕ ꯄꯤꯈꯤꯕꯁꯤꯡꯗꯨꯗꯅ ꯑꯅꯧꯕ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯄ ꯉꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨ ꯃꯃꯧ ꯅꯨꯄꯤꯒꯤ ꯄꯥꯎꯈꯨꯝꯗꯒꯤ ꯊꯣꯔꯛꯂꯤꯕ ꯍꯩꯁꯤꯡꯂꯕ ꯋꯥꯈꯜꯂꯣꯟꯗꯨꯗ ꯄꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯔꯣꯏꯕꯁꯤꯃꯒ ꯄꯥꯎꯈꯨꯝ ꯄꯤꯌꯨ꯫ ꯀꯔꯤꯒꯤꯗꯃꯛ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩꯍꯥꯛꯀꯤ ꯂꯟ-ꯊꯨꯝ ꯃꯌꯥꯝ ꯑꯃ ꯆꯪꯏ ꯍꯥꯏꯕ ꯅꯪꯅ ꯐꯖꯅ ꯈꯪꯂꯕꯁꯨ ꯑꯩꯍꯥꯛꯅ ꯃꯍꯩ ꯃꯔꯣꯡꯒꯤ ꯅꯃꯥꯖ 2 ꯈꯛꯇꯪ ꯇꯤꯡꯏ ꯍꯥꯏꯔꯤꯕꯅꯣ? ꯁꯦꯇꯤꯅ ꯈꯨꯝꯃꯤ, ꯅꯍꯥꯛꯅ ꯂꯨꯍꯣꯡꯕꯗ ꯇꯤꯡꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯅꯍꯥꯛ ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯊꯨꯡꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯃꯁꯨꯡ ꯃꯗꯨ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯅꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯒꯤ ꯅꯨꯡꯉꯥꯏꯔꯕ ꯌꯨꯝ ꯑꯃ ꯁꯦꯝꯒꯠꯄꯗ ꯆꯪꯒꯗꯕ ꯆꯦꯡ ꯅꯃꯥꯖ 2ꯒꯤ ꯃꯃꯜ ꯐꯥꯎ ꯅꯠꯇꯦ꯫ ꯃꯗꯨ ꯇꯥꯕꯗ ꯔꯥꯃꯦ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥꯗꯨ ꯃꯟꯇ꯭ꯔꯅ ꯁꯨꯝꯍꯠꯄꯒꯨꯝ ꯁꯨꯝꯍꯠꯂꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯁꯨ ꯃꯍꯥꯛꯀꯤ ꯑꯔꯥꯟꯕꯗꯨꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯁꯨꯡ ꯃꯔꯥꯟ ꯌꯥꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯨꯅꯃꯛ ꯏꯃꯨꯡꯒꯤ ꯁꯣꯁꯤꯡ ꯁꯦꯇꯤꯗ ꯁꯤꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯌꯥꯏꯐꯅꯕ ꯅꯤꯡꯖꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯃꯃꯨꯛ ꯂꯧꯕꯤꯔꯁꯤ, ꯑꯉꯛꯄ ꯋꯥꯔꯦꯞ꯫ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯏꯔꯔꯝꯃꯤ ꯑꯗꯨꯅ ꯚꯤꯈ꯭ꯌꯥ ꯅꯤꯔꯒ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯒꯤ ꯐꯪꯂꯛꯄ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗꯗꯤ ꯃꯤꯁꯤꯡꯅ ꯌꯥꯝꯕꯨ ꯚꯤꯈ꯭ꯌꯥ ꯍꯥꯞꯅꯔꯝꯃꯤ꯫ ꯚꯤꯈ꯭ꯌꯥꯔꯤꯗꯨꯅ ꯐꯪꯂꯛꯄ ꯌꯥꯝ ꯈꯔꯗꯨꯅ ꯇꯜ 3 ꯈꯛꯇꯃꯛ ꯍꯧꯕ ꯀꯣꯟꯅꯔꯝꯃꯤ꯫ ꯍꯅꯨꯕꯤꯗꯨꯗ ꯇꯜ 1 ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯔꯦꯝꯕ 2ꯗꯨꯅ ꯚꯤꯈ꯭ꯌꯥꯔꯤꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯇꯜ 1 ꯍꯅꯨꯕꯤꯗꯨ ꯃꯕꯨꯛ ꯊꯜꯂꯝꯗꯦ ꯑꯃꯁꯨꯡ ꯃꯊꯟꯇ ꯅꯨꯡꯇꯤꯒꯤ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯍꯅꯨꯕꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ, ꯍꯅꯨꯕ, ꯁꯨꯃꯥꯏ ꯇꯧꯕꯁꯤ ꯑꯩꯍꯥꯛ ꯄꯥꯝꯗꯦ꯫ ꯅꯨꯡꯇꯤꯒꯤ ꯇꯟ 1 ꯆꯥꯕꯁꯤꯗꯤ ꯄꯨꯛ ꯁꯨꯡꯊꯟ ꯊꯟꯕ ꯉꯝꯗ꯭ꯔꯦ꯫ ꯚꯤꯈ꯭ꯌꯥꯔꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯍꯅꯨꯕꯤ, ꯅꯪꯅ ꯇꯜ 2 ꯆꯥꯅꯕ ꯌꯨꯝꯁꯤꯗ ꯀꯔꯤ ꯇꯧꯔꯕꯒꯦ? ꯍꯅꯨꯕꯤꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, ꯅꯪꯅ ꯑꯔꯥꯞꯄ ꯈꯨꯟꯁꯤꯡꯗ ꯚꯤꯈ꯭ꯌꯥ ꯅꯤꯕ ꯆꯠꯂꯤ ꯈꯪꯏ꯫ ꯇꯧꯏꯒꯨꯝꯁꯨꯡ ꯑꯩꯍꯥꯛ ꯌꯨꯝꯗ ꯐꯝꯗꯨꯅ ꯂꯦꯝꯅ ꯂꯩ ꯍꯥꯏꯕꯗꯤ ꯈꯟꯒꯅꯨ꯫ ꯑꯩꯍꯥꯛꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯊꯕꯛ ꯁꯨꯏ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯗꯕꯁꯤ ꯅꯍꯥꯛꯀ ꯆꯞ ꯃꯥꯟꯅꯅ ꯁꯔꯨꯛ ꯐꯪꯐꯝ ꯊꯣꯛꯏ꯫ ꯚꯤꯈ꯭ꯌꯥꯔꯤꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯏꯀꯥꯏꯕ ꯄꯤꯕꯗꯨꯗ ꯈꯥꯡꯕ ꯉꯝꯂꯝꯗꯦ ꯑꯃꯁꯨꯡ ꯁꯥꯎꯅꯤꯡꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯍꯅꯨꯕꯤ, ꯁꯤꯒꯤꯗꯃꯛ ꯆꯔꯥꯡꯅꯒꯅꯨ꯫ ꯇꯁꯦꯡꯅ ꯌꯨꯝꯁꯤꯗ ꯅꯍꯥꯛꯀꯤ ꯀꯔꯤ ꯊꯕꯛꯄꯨ ꯂꯩꯕꯒꯦ? ꯅꯪ ꯅꯨꯃꯤꯠ ꯆꯨꯞꯄ ꯐꯝꯗꯨꯅ ꯂꯩ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯅꯪꯅ ꯇꯜ 2 ꯆꯥꯅꯤꯡꯂꯕꯗꯤ ꯅꯣꯡꯃ ꯑꯩꯍꯥꯛ ꯌꯨꯝꯗ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯑꯗꯨꯒ
ꯅꯪꯕꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯚꯤꯈ꯭ꯌꯥ ꯅꯤꯕ ꯊꯥꯒꯅꯤ꯫ ꯍꯅꯨꯕꯤꯗꯨ ꯇꯞꯊꯔꯝꯃꯤ ꯑꯃꯁꯨꯡ ꯚꯤꯈ꯭ꯌꯥꯔꯤꯗꯨꯗ ꯌꯥꯅꯤꯡꯕꯒꯤ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ ꯐꯔꯦ ꯍꯅꯨꯕ, ꯅꯪ ꯊꯕꯛ ꯀꯟꯅ ꯁꯨꯏ ꯍꯥꯏꯕ ꯑꯩꯍꯥꯛ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯏꯕꯥꯅꯤ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃ ꯇꯧꯁꯤ, ꯃꯗꯨꯅ ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯇꯜ 2 ꯐꯪꯍꯟꯒꯅꯤ꯫ ꯃꯔꯝꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤ ꯑꯩꯍꯥꯛ ꯇꯁꯦꯡꯅ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯗ꯭ꯔꯕꯅꯤꯅ ꯂꯥꯝꯕꯅ ꯁꯤꯒꯗꯧꯔꯦ"꯫ ꯇꯩꯒꯨꯝꯁꯨꯡ ꯍꯅꯨꯕꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯚꯤꯈ꯭ꯌꯥꯔꯤꯗꯨ ꯇꯔꯥꯏ ꯇꯔꯥꯏ ꯇꯣꯛꯂꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯌꯥꯝꯅ ꯈꯠꯅ ꯅꯩꯅꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯅꯨꯕꯤꯗꯨꯗ ꯇꯜ 2 ꯐꯪꯍꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯌꯥꯔꯝꯃꯤ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕꯒꯤꯗꯃꯛ ꯌꯥꯅꯅꯕ ꯋꯥꯔꯦꯞ ꯑꯃ ꯊꯝꯂꯝꯃꯤ꯫ ꯑꯌꯨꯛꯇ ꯉꯟꯅ ꯍꯧꯒꯠꯄꯗꯨꯅ ꯇꯟ 1 ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ 2ꯗꯨꯅ ꯀꯣꯟꯅ ꯍꯧꯒꯠꯄꯗꯨꯅ ꯐꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯑꯍꯜ 2ꯗꯨ ꯐꯃꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯉꯟꯅ ꯍꯧꯒꯠꯇꯅꯕ ꯂꯦꯞꯅꯔꯝꯃꯤ꯫ ꯍꯅꯨꯕꯤꯗꯨꯗꯤ ꯃꯍꯥꯛ ꯀꯗꯥꯏꯗꯁꯨ ꯆꯠꯊꯣꯛꯂꯣꯏꯗꯕꯅꯤꯅ ꯃꯥꯗꯤ ꯉꯟꯅ ꯍꯧꯒꯠꯄꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯈꯟꯕꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯅꯨꯕꯗꯨꯗꯤ ꯃꯍꯧꯁꯥꯒꯨꯝ ꯚꯤꯈ꯭ꯌꯥ ꯅꯤꯕ ꯆꯠꯀꯗꯕꯅꯤꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯀꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯃꯍꯥꯛ ꯋꯥꯔꯝꯃꯤ꯫ ꯇꯩꯒꯨꯝꯁꯨꯡ ꯍꯅꯨꯕꯗꯨ ꯍꯥꯟꯅ ꯍꯧꯒꯠꯇꯅꯕ ꯑꯃꯁꯨꯡ ꯂꯦꯞꯅꯈꯤꯕ ꯋꯥꯔꯦꯞꯇꯨ ꯀꯥꯏꯗꯅꯕ ꯈꯜꯂꯝꯃꯤ ꯍꯥꯏꯕꯗꯤ ꯍꯅꯨꯕꯤꯗꯨꯗꯤ ꯈꯪꯂꯝꯗꯦ꯫ ꯇꯩꯒꯨꯝꯁꯨꯡ ꯍꯅꯨꯕꯗꯨ ꯍꯥꯟꯅ ꯍꯧꯒꯠꯇꯅꯕ ꯑꯃꯁꯨꯡ ꯂꯦꯞꯅꯈꯤꯕ ꯋꯥꯔꯦꯞꯇꯨ ꯀꯥꯏꯗꯅꯕ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯍꯅꯨꯕꯤꯗꯨꯅ ꯈꯪꯂꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯅꯨꯕꯗꯨ ꯚꯤꯈ꯭ꯌꯥ ꯅꯤꯕ ꯐꯥꯎꯕ ꯆꯠꯇꯅꯕ ꯂꯦꯞꯂꯝꯃꯤ꯫ ꯃꯁꯥ ꯃꯁꯥꯒꯤ ꯋꯥꯈꯜ ꯂꯦꯞꯅꯔꯕ ꯃꯇꯨꯡꯗ ꯍꯅꯨꯕ ꯍꯅꯨꯕꯤꯗꯨ ꯑꯍꯤꯡ ꯆꯨꯞꯄ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯌꯦꯟꯕꯥ ꯂꯥꯕꯅ ꯈꯣꯡꯂꯛꯄꯗ ꯃꯕꯥꯅꯤ ꯇꯨꯝꯕ ꯀꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯧꯒꯠꯀꯦ ꯇꯧꯕꯗ ꯃꯈꯣꯏꯒꯤ ꯑꯉꯛꯄ ꯋꯥꯔꯦꯞꯇꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯍꯜ 2ꯗꯨ ꯐꯤꯅ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯇꯨꯝꯕ ꯁꯥꯗꯨꯅ ꯑꯃꯨꯛ ꯇꯨꯝꯂꯝꯃꯤ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯁꯨ ꯚꯤꯈ꯭ꯌꯥꯔꯤꯗꯨ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯃꯍꯧꯁꯥꯒꯨꯝ ꯑꯃꯠꯇ ꯍꯧꯒꯠꯂꯛꯇ꯭ꯔꯕꯗꯨꯗ ꯉꯛꯂꯝꯃꯤ꯫ ꯄꯨꯡ 8-9 ꯑꯗꯨꯗꯒꯤ 9 ꯇꯥꯔꯛꯄꯗ ꯌꯨꯝꯂꯣꯟꯅꯕ ꯈꯔ ꯈꯥꯡꯄꯣꯛꯁꯪꯗꯨꯗ ꯂꯥꯛꯇꯨꯅ ꯊꯣꯡ ꯊꯤꯜꯂꯝꯃꯤ꯫ ꯇꯩꯒꯨꯝꯁꯨꯡ ꯏꯃꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯈꯨꯡꯒꯪꯗꯨꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯁꯤꯔꯦ ꯍꯥꯏꯅ ꯑꯉꯛꯄ ꯃꯤꯔꯥꯎꯈꯣꯟ ꯄꯥꯎ ꯁꯟꯗꯣꯛꯂꯝꯃꯤ꯫ 12 ꯄꯨꯡꯖꯥ ꯌꯩꯔꯛꯂꯕꯗ ꯈꯥꯡꯄꯣꯛꯁꯪꯒꯤ ꯊꯣꯡꯗꯨ ꯑꯗꯨꯝ ꯂꯣꯟꯗꯨꯅ ꯂꯩꯕꯗꯨꯗ ꯈꯨꯟꯒꯤ ꯃꯤꯁꯤꯡꯗꯨꯅ ꯊꯣꯡ ꯐꯛꯀꯥꯏꯅꯕ ꯑꯃꯁꯨꯡ ꯍꯅꯨꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯈꯪꯅꯕ ꯂꯦꯞꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯡꯗꯨ ꯊꯨꯒꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯂꯕꯁꯨ ꯍꯅꯨꯕ ꯍꯅꯨꯕꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯍꯥꯏꯅꯈꯤꯕ ꯋꯥꯔꯦꯞꯇꯨ ꯀꯥꯏꯒꯅꯤ ꯑꯃꯁꯨꯡ ꯇꯜ 2 ꯐꯪꯂꯣꯏ ꯀꯤꯕꯅ ꯃꯕꯥꯅꯤ ꯑꯗꯨꯃꯛ ꯇꯨꯝꯂꯝꯃꯤ꯫ ꯃꯈꯣꯏꯅꯤ ꯀꯔꯤꯃꯠꯇ ꯂꯦꯡ-ꯈꯣꯠꯄ ꯇꯧꯗꯕꯗꯨ ꯎꯕꯗ ꯈꯨꯟꯒꯤ ꯃꯤꯁꯤꯡꯗꯨꯅ ꯃꯈꯣꯏꯅꯤꯗꯨ ꯁꯤꯔꯦ ꯈꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯃꯆꯥꯁꯤꯡꯗꯨ ꯄꯣꯠꯂꯣꯏꯅꯕ ꯂꯦꯞꯂꯝꯃꯤ꯫ ꯈꯨꯟꯒꯤ ꯃꯤ ꯈꯔꯅ ꯄꯣꯠꯂꯣꯏꯅꯕꯒꯤ ꯃꯩꯐꯝ 2 ꯁꯦꯝꯅꯕ ꯁꯤꯡ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯈꯔ ꯑꯃꯅ ꯀꯨ ꯄꯨꯅꯕ ꯁꯥꯅꯕꯒꯤ ꯁꯒꯥꯏ 2 ꯁꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯗꯨ ꯁꯥꯕ ꯂꯣꯏꯔꯒ ꯑꯁꯤꯕ 2ꯗꯨ ꯃꯗꯨꯗ ꯍꯥꯞꯂꯝꯃꯤ ꯑꯃꯁꯨꯡ ꯃꯇꯩ ꯃꯅꯥꯎꯗꯨ ꯈꯨꯟꯒꯤ ꯄꯣꯠꯂꯣꯏꯐꯝꯗ ꯄꯨꯔꯝꯃꯤ꯫ ꯃꯗꯨ ꯐꯥꯎꯕꯗ ꯃꯇꯩ ꯃꯅꯥꯎꯗꯨ ꯍꯧꯒꯠꯂꯝꯗꯦ꯫ ꯃꯕꯥꯅꯤꯗꯨ ꯁꯒꯥꯏꯗꯨꯗ ꯑꯗꯨꯝ ꯇꯨꯝꯂꯝꯃꯤ꯫ ꯃꯐꯝꯗꯨ ꯌꯧꯔꯒ ꯑꯁꯤꯕ 2ꯃꯛ ꯄꯣꯠꯂꯣꯏꯐꯝꯒꯤ ꯁꯤꯡꯐꯝꯗ ꯊꯝꯂꯝꯃꯤ꯫ ꯇꯩꯒꯨꯝꯁꯨꯡ ꯃꯕꯥꯅꯤ ꯃꯗꯨ ꯐꯥꯎꯕꯗ ꯂꯦꯞꯅꯈꯤꯕ ꯋꯥꯔꯦꯞꯇꯨ ꯉꯥꯛꯅꯕ ꯑꯃꯁꯨꯡ ꯇꯜ 2ꯗꯨ ꯅꯥꯟꯊꯣꯛꯈꯤꯗꯅꯕ ꯈꯟꯕꯗ ꯃꯈꯣꯏ ꯍꯧꯒꯠꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯈꯨꯟꯒꯤ ꯃꯀꯣꯛꯅ ꯃꯩꯐꯝꯗꯨ ꯃꯩ ꯆꯥꯛꯅꯕ ꯍꯥꯏꯔꯛꯄꯗ ꯚꯤꯈ꯭ꯌꯥꯔꯤꯗꯨꯅ ꯈꯜꯂꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ꯫ ꯍꯅꯨꯕꯤꯁꯤꯗꯤ ꯐꯅ ꯑꯣꯏꯔꯕꯁꯨ ꯂꯦꯝꯅꯕꯁꯤ ꯉꯝꯅꯕ ꯅꯤꯡꯂꯦ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯑꯩꯕꯨ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯁꯥꯕꯨ ꯎꯠ ꯑꯣꯏꯅ ꯆꯥꯛꯍꯜꯂꯅꯤ"꯫ ꯃꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯝꯃꯤ ꯑꯃꯁꯨꯡ ꯐꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯩꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ ꯍꯅꯨꯕꯤ, ꯑꯩꯍꯥꯛ ꯇꯜ 1 ꯆꯥꯔꯒꯦ, ꯅꯪ 2 ꯆꯥꯔꯣ"꯫
ꯃꯍꯥꯛꯅ ꯂꯦꯞꯅꯈꯤꯕ ꯋꯥꯔꯦꯞꯇꯨ ꯉꯝꯂꯦ꯫ ꯍꯅꯨꯕꯤꯗꯨ ꯃꯩꯐꯝꯗꯨꯗꯒꯤ ꯆꯣꯡꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯈꯨꯕꯥꯛ ꯈꯨꯔꯗꯨꯅ ꯍꯧꯅ ꯍꯥꯏꯔꯝꯃꯤ, "ꯍꯅꯨꯕ, ꯅꯪꯅ ꯂꯦꯞꯈꯤꯕ ꯋꯥꯔꯦꯞꯇꯨ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯁꯤꯗꯒꯤꯗꯤ ꯇꯜ 2 ꯑꯩꯅ ꯆꯥꯔꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯃꯈꯛꯇꯨꯅ ꯑꯗꯨꯝ ꯄꯦꯟꯒꯗꯕꯅꯤ"꯫ ꯑꯗꯨꯗꯒꯤ ꯍꯅꯨꯕꯤꯗꯨ ꯈꯨꯟꯒꯤ ꯂꯝꯕꯤꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯅꯨꯕ ꯕꯤꯈ꯭ꯌꯥꯔꯤꯗꯨ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛ ꯊꯤꯕꯗꯨ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯈꯨꯟꯒꯤ ꯃꯤꯁꯤꯡꯗꯨꯅ ꯁꯥꯞ ꯇꯧꯔꯗꯨꯅ ꯍꯅꯨꯕꯤꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯝꯃꯤ꯫ ꯈꯨꯟꯒꯤ ꯃꯤꯁꯤꯡꯗꯨꯗꯤ ꯍꯅꯨꯕ ꯃꯇꯩ ꯃꯅꯥꯎꯒꯤ ꯑꯉꯛꯄ ꯋꯥꯔꯦꯞꯇꯨ ꯈꯪꯗꯕꯅꯤꯅ ꯉꯛꯇꯨꯅ ꯂꯩꯔꯝꯃꯤ꯫